Lakliban income mifamda ILP bill passed over the bani meet of the bot lemon mamasung thadan ba yarwe haiba galunina GSC ILPS ki khongjang sangsin bahokre. Manipur da lady ba for khudimana yagada ba yelomi kanna ba bill ama semna ba honari haina Chief Minister Nongthoma biren phongdokre. Koki Lalol Singa Waris Sanabag Itolokito Wariba Dinesh Sarman of Fongdola Wafambo UCM Nakan Mamong the Kantim Torkle. Awanopol and the Ahanboy Nangasi Jenimsta Dental Institute Hangdo Kre Stena Salaiba Medical Institution Singda Dental College Laiba Ahan Institute Poire. Amasung spiritual leader Dalai Lama Yawa International Peace Conference Lalib October Thada Manipur Yumbu Oidina Pangtulagani. Mayamba Kurumzari Adam Nembiri Basi Impact News ni Aitakalamam Siamkan and Hausi Pungza Sipawagi Marba Pausing Yam the Pizari. Lakliban income mifamda ILP bill passed over the money meet of the bot lemon mamasung thadaba yarwe haiba galunina GSC ILPS ke khongjang ngasida ki sangsin bahogre. GSC ILPS ke convener Arjun Telaivan phongdokhibada ngasi mak tamda lairiba miyamdagi mito ki missing hengalakle aikoi gi market khudum sansilakle loinena aikoi gi isagi oiba hauna lonchet amadi kanglon kaya mariba ki kanglon ga miriba ki kanglon ga yansin directly loinena Lamda masiba mitop miyan sana yelomibu lubhan badagi kaloba matam oire haina khongset asi sangsin bani haina phongdoki mangna makha taraduna khongjang khudimak santi una laliba september kunthra fawbada sangsin gani adum oinamak furup punamak laliba tang kunda punna famina duna karamba khongjang sangsin gadagi haiba khanagani pawmi sin hangba wahang amagi pakhum piraduna telaiba na hai mamangda pass tawkiba bilga mari lenana Say Nabapunamak Wakal Taminare, Makoisu, Sangshileba Kongjanga Sida, Saru Yanabagi, Apamalay Haina, Fongdoki. Miam Goba Kongseradu, ZSLPSK, Tauda Babu Lekai the Labor Office Tagi, Haurakiamas Kaisampa Lom the Lagtuna, Wahelekai Fauraga, Nagamapal Satke, Nagamapal Dagi, Koyatong, Pawala Pagaluna Police Singa, Mungnabatoki, Makadana Dem, Kolesk and Nongtama get Lom the Lagtuna, Hata Faudan Satkemadi, Wankai Rom Dagi. Tumbu Tongamadi, Kaisam Tong Faudana, ZSLPS office Tamo Kongsenado, Loishan K. Maximum of the tribal communities when Wari Sanabuda, Chamanaba, report of the Pangima, Panamaki, Pangibadi, ILP bill Sita, Mamang the bill home cooperate over to the Lelo Jawusa, Masita Mokoida, misunderstand over Kalerame. Akui Makaki land, Lobunan and Loje, Buena communication, what over to the call. At the Mana Kuta Tajita Bakan Lake, let me Haitare. I do that day and I was saying, Podagidi, Moina, Lelo Gikari Matango. Non-Manipurian and Sangapumatamda, Lashandaba, Mapu Hindaba, Adubagi protection, Tominabagi, Wapam the Deco, Adam Dakar, Oi, Smina Tamna Tamna, understanding Pusalai, Adna, Swashida, Yana Yana Lowy, have the understanding La Abanina call. Adu final Loiba, Punna Paminabagi, Polama de Aina, Hanaki Tasiki, Tarik Kunfai, the attempt of Zay. Manipur da lairiba phur khudimana yagadaba yelomi kanna billama semna bahonari haina Chief Minister Nongthoma biren phongdokre wafama singasi Chief Minister Secretary ta pangthokpa CM Relief Fund da tengbang pibagi achamba thoramda Chief Minister na pawmi singda phongdokhibani ngasi Chief Minister Relief Fund da All Manipur Elementary School Association Amista gi maikai tengbang wane lupa lakh ahum makai khusinaki lunena Miam na awana taba matamda Manipur ki tongan malup singna tengbang pirakpagi damakta Chief Minister na tengbang pirakhiba singbo thagat pa sa phongdokhi amasung ising isaw gi saitheng nangkraba sing gi damakta paikhat pa yaba thabak sing ayamba paikhat kre haina Chief Minister na phongdokhi tengbang khusinabagi thoram adugi khudong shaba lauduna
JCLPS na khongjang sangsinba hauragani haina laukthokibagi matangda Impact News na hangba wahangi pakumda Chief Minister na hai JCLPS na khongjang sangsinba hauragani haina laukthokibasi si lenga ki pungning singsinbani haiba khangi Lengak amana miyang yaifanaba kadai fawat tauba ngambagi haibadu utnanaba 100 days program laikiba masung isaw kayarak nangkiba golena assembly mifam laikibana matam khara changkibani adubo haujikti tongan ba stakeholders singa masung experts singa tanaraga Manipur da leba phur masel kaina haloidaba amatu oina punsin hangadaba bill ama semna na bahonari haiki Nakala moromda Manipur Police Bomb Disposal Squad ki award pasing yang silagani haina assembly da thajaba pikhiba adugi matangda hangbu wahangi pakom oina Chief Minister na hai police modernization gi makha da paikhat kadaba thabak ni planning dagi senpham kaithok paikhat kadaba thabak oirabasu center dagi senpham singasi thadarti ngai de state na athaba matam da thabak paikhat lagani haina Chief Minister na phongdoki Government issue kuisu 100 days game kanna kayuma prajada kayuma performance khara pina honaba kayam bau ngomge do uchna balangna bala matam ma sakhre den adagi ising ani homlok chawksalakna stable oina government gi kari policy program gi khana banange adagi assembly laksang gare aduna khitang ai khoi dasu thengda bai tare adu hojiki khoi su khanari am kana stakeholders sing mayam bill sina khoi division to guna tab state se divide to guna tab state se punction magal oina na indigenous population kanjana base kari tawsige jai fazana ikumna mayam kung tanaraga mayam gi pone sidai koina tongning ka shu aduguma leite tawdabu systematically matam sana mangsan rang sana tawrakanda akhang ahi mayam tanaraga mu hannadra bai tarin adu kari tawsige na koi kanna government gi yengselli na Suspension of operations su da lariba Kuki Lalolup Singa wari sanabagi interlocutor wariba Dinesh Sarmana ngarang Manipur da laklaga Kuki gi political aspirations sing kadai fawba fulfill tauba yagadage madi ground assessment tauba lakpani haina phongdoki basi laibak thibani wafamasi nungsi sana laiminariba furup singi marakta singsep thaduna imu naimu tana basinmani haina United Committee Manipur UCM gi President Johnson Elangbam na phongdokre ngasi All Manipur Hoel Lalong and Traditional Culture Preservation Committee na sinduna ngasi dagi tha asige nipan fawba chathagadaba taris suba singtam Traditional Culture Festival suni taratare hautokpagi thoramda wafamasi Johnson na phongdokibane BT Rota laiba Rupmahal Theatre da pangthokiba thoram asida akhanaba mithung oina sarwiya kiba Johnson Elangbamna makha taraduna haikibada NSN IM amadi India government ki marakta Sathakiba framework agreement ki wafam ngasi phawba khangandabagi sarangnaba miyamda leiribane asiguma tanja asida interlocutor Dinesh Sarmana Kuki Lalolup Singh themnanaba phongdokiba wafamasi miyamda Manipur kaigadra haibagi leiriba sarangnaba asi saukthoknaba honabane madugi mathakta phurup maselgi marakta leiriba thajanaba manganbane karigumba phurup maselgi marakta thokanidaba thaudok sing tholabadi India government na afapatagi daita pugadabane hilamasigi matangda Manipur government na Home Minister gi maikaidagi sengdok serulama thaba sumgane UCM gi oinadi Manipur thugaina ba honarakpa khudimak sapsana thengnagani hainasu Johnson na phongdoki Laibaki tokhaiba adu gumba wakalon amada tongan state ma demand tolok adu yaina daga yandi haibigi wafam phongdok tabida chathuriba togi hazigi sanki gi wari esigi interlocutor oiriba Dinesh Sarmana ngarang Manipur da laakanda makoi political aspiration adu kanai fawba implement toba yagadage haibigi ground searching to ni haina lakpa se sidi paigi live tiba dane khale sigum dogi wafam mo oitaragadi mari le stakeholders sing asida khana rakanda madu to thoine khale chumnagi political aspiration na hairaga su mayek senga suspension operation gi maka chatri ngi de Delhi mangoi na phongdo kiba kuki MP Manipur yauna kuki furcha senga na Manipur gi tongan ka state ma kuki state ma demand to bado madu phaining lai bati bani ngasige tharamadu da atoiba mithngnel oikiba Manipur gi ningthau laisema sana jawban haikibada Manipur bu malimna masak takliba lamdamasigi artist singna culture tauba Kaktana isagi ithaudang ni haina khanduna leithokpa yadre isagi leibak kannabagidamak wakhalon artist singdasu leigadabani haiki
tungda tharom asigi sarukam oina tongan tongan ba nat ki oiba jagoi isai kaya su utkhi art and culture ki kani ki tawni da leiba ki oiba issue mayam ma ekoi gi UCM na adu lamdam asiga choba CEO sourcing na ekoi Manipur na ri bani ekoi artist ni natraga ekoi si culture da ekoi thabak tawi bani haidra ekoi leithok ba yate ekoi loina maksi lamdam si kanna ba lamdam si da makta ekoi hingma ngakani leiba kaira ba gi lan thoba leimne ba kalu group mayam si amaga amaga yengthina ra kanda ekoi na culture tawna leibi aroi ekoi na somda jagoi sadna leibi aroi sei sakna leibi aroi loina maksi ekoi matam duradi leiba ki lan mi moina ekoi leiba kan bai si thokatoi bani Jenims the Jen Institute of Dental Sciences hangduna awang nokpo kilamdam singi manungda state na salaiba Medical Institute Dental College laiba ahan institute oikre semisa nongthomam Birena Institute asida laiba doctor singna punna tana minaraga thabak tominarabadi mapalamdagi miyoi kaya layangba lakani haina thajaba thamkre Jen Institute of Dental Sciences hangdu ulaba matungda Jenims ki auditorium da pangthopa tharomda Chief Minister nongthomam Birena makha taraduna Dental College asi haubaga mahiru yankhirom mahi tamba hauri tabada yamanungai Jenims ki han administrative block oiramba building da laiba Jen Institute of Dental Sciences adu Chief Minister nongthomam Birena maikom hangdoktuna amadi ribon kaktuna official oina hangdokhi Institute adu hangdolaba matungda Chief Minister Birena lusingba Health Minister El Zain Tekuma yawba team aduna Institute adu da laiba khujukhulai sing yangsinki Dental Institute hangdokpa matung Department of Physical Medicine and Rehabilitation da prosthetic orthotic workshop amasu Chief Minister na hangdokhi workshop adu hangdokpa galena khongkhut yawdaba singi artificial limb sabagi Sizinanaba Kujukulai Singh Chief Minister Amasung Health Minister na Chalaiba Hawanke workshop hangdopagi thormaduda MLA S Subhasundar Singh MLA L Susindro Amasung Jenims ki Director TS Bimosu Saruyaki Tungda Jenims ki Special Water Laying duna ladiba matamamada Paumi Oiramkiba Sanabam Ringo gi manakta sangduna Chief Minister Birena Haktingna unaki Hadi Manipur gi adum college dagi rims jenims ki adai tholokuni samoy di kakak laubuni he phabani he haiba adum madgi image duma sagat kan yanzu khalle maram de khoi Manipur gi leiriba doctor singse kana da ki sutade mapa na leiba doctor fawu sing khoi gi doctor sing am respect to only khoi gi the what pache aina se repeatedly haja khoi gi the what pache khoi gi teamwork se ai khoi na link khaliba semiba tawriba mayam se public ta Madugi Kanab the Peter with a Canada, not dental college or say a quick cancer is almost DPR Kagisium has had an preamble. I'm transparent lena needy people, needy patients, Moida Togi, Tobini and Kali, Toxico. I'm not the mine I quay, Karhona Minase. Ngasig Dental Sciences hangdopagi thormaduda Saryakiba Health Minister El Zain Tekuma Institute asida khujukhulai amasung mi watli haiba khange sidi leite adubo tangai fadabagidi sel legani sel di leite adubo tangai fadabagidi sel legani Dr. Singna professional ethics ngaktuna chatpiu haiki amaromda MDS wathoki matangda hanagi Chief Minister yauna FIR panbabo Congress ki MLA amana laman kumbani kaina haibadu hayening di haibu wafamsu thamki mayam loi gangi ku pisa leite yam government pisa leite in a sense pisa da matu financial constraints mayam lei mayam loi mo ku ji tatan ngangna uwang tani adu madu chume adu but adu oil of how despite all inconveniences see posit of the way they have with full commitment of the government the basic requirement manpower adilon equipment tangai for the versions they too with proper justification amto ikapiragade apimatu amato problem oiroi Chief Minister Nongthomam Birena Taurammi pot amma tharammi hairaga thirubada saramdrabadi karimata tawduna tumina leiraga tumina leigatra haina phongdokre Jenims the Jen Institute of Dental Sciences hangdokpada wangang bagi khodong chaba lawduna hanagi Chief Minister oiramba okram ibo bibo MDS ki wathok amagi damak FIR pan basi political agenda ni haina Congress ki MLA amana phongdokibagi matangda wafamasi phongdokibani Chief Minister Birena makhatana BJP lusingba lengak asi miyam gi damakta ahongba ama purai ahongba ama pige na lakpani
tha mangarom tangairiba lengak asina lairabasinggidamakta thabak kaya tawkhre haiki leibak ngakpada natana aranba tawramba singbu thigat pahaibase leiriba lengak asigisu mathongni haina ingit piba wafamsu simin sabirena thamki health hairo education da hairo adagi food safety gi hairo law and order gi hairo corruption gi hairo mangna sali koi aina to bai mi khudi mon ka maroi dabse aina to ba aina loi phangani se soidana ba mingonda kai ba pidana mi gi baran mathum society gi mangdana channa ba hono bai se ai khoi gi thoi gi damne we cannot blame to anyone aingonda aina tawrama pot amagi aina madugi prasit phangwa matamda kana ta blame tawni ai khoi khitang sumna chase khoi society khitang ai khoi si amna ayo we are state amadi woi bene Manipur Manipur government is in the International Peace Conference ama Manipur de say asig October thada pangtholagani hairi Peace Conference asida Tibet ki spiritual leader mas oiriba Buddhist lining ba Dalai Lama su invite tawgani haina Manipur Assembly ki speaker Wai Khamsan phongdokre Speaker ki semba ngasi pangthoki ba pawmis unaba amada wafamase phongdokibani Speaker namakata na phongdokibada tha asig amada Himachal Pradesh University na sinuna Tribals of India and Social Issues haiba hiramda Simla da pangthokiba workshop amada speaker susar yaroi workshop adu tongan ba state ladiba tribal singna thengnariba issues singi matangda puthokna khanaki Manipur da ladiba yelomi singna thengnariba kodong sadaba singi matangda su khananaki hairi workshop adu loisilaba matungna September 2 gi ayuk pung 9 da Himachal Pradesh ki Dharamsala da Dalai Lama ga unaduna wari sanabagi tanja su phangki Speaker na Manipur da Peace Conference ama tawba pami haiduna Dalai Lama bu langaningbagi apambasu phongdolamki hairi Dalai Lama na su soidana lakki haibagi thajabasu thamlaki haina phongdorki loinana thas ki tarukta media and parliamentary reporting haibi hiramda nomagi oba seminar ama Manipur Assembly ki conference hall da pangthoklagani so haina speaker na makata na phongdoki Himachal Pradesh ki lehuriba len law si lo unaba labuk lady sing si atopa mapan gi mina leiba yadi tangai phadana Himachal Pradesh ki model si mamang su pandaba mayam lei masi su study to bagi perat mani nei thamjaningi leiba social issue sing sida world da khwaidagi nong chuba lam gi manung da dharamsala ani subani adu lambi sing du yam phajana lehui madu magi sarkar dugi amadi lam dugi sagi contractor singi amadi engineer singi sincerity du male swai sida aina Manipur gi road paibiriba engineer sing amadi thika to wiriba punmukta message pijaningi si Dharamsala duri second rainfall khwaidagi prithibida nung chuba lam ani gi manung da ama oiba lam du da phajana lambi ani maintain to bunga maga khoi se junga ngamham to e chamana ba bharat ki sendangi makha da semna bunga aktani na masima adi meng changani haiba sima thamjari BJP Manipur Pradesh ki President Oibatan Natana Rajya Sabha ki member Oiriba K Bhavanand Singhabo North Eastern Region ki Ministry of Development ki Consultative Committee ki member ama oina khalle haina Ministry asigi Director A Manoharna thadora pachira man khanglakle nakal maramda BJP Khundrapam Mandal ki President NG Iboyai Singha party ki niti niyom ngangna sattabagi damakta primary membership tagi suspend taunanaba BJP State Office Beer Singh Warip Lauri Haire Lunana Khundrapam Mandal ki Vice President SS Nando Singhana President ki in charge of the Thau Puragani Hainasu Kangalakli Langol Housing Complex la Lariba Government Quarters Singh Amasung Akoibada Lariba Lambi Singh Semidaba Jai Kuntra Hele Haina Mapamadu ki Miyamna Mainaba Singh Puning Singh Silakli Ngasi Langol Housing Complex Development Committee ki members Singh Apawmi Singh Lunana Housing Complex Type 2 Amasung 3 da Lariba Lambi Amasung Yum Singh Pibam Singh Yamna Sok Leramke Mapamadu ki Lambi ki Oriba Pibam Atuki Matik Fatabada Natana Gari Sangba Fauba Yadana Lady Luinana Housing Complex Asi da Lariba Government Quarters Sanipa Lom Henba Asi Sanglaba Sahi Kuntra Romasi Yang Sinbidana Lak Maram Selling Kintarakpa Wal Kaitarakpan Singba Atia Kaikaya Yawbadanatana Nong Yubadagi Quarter the Labor Mio Sing the plastic bottle Sijinaduna Nong Yaramba Tenaraki Langol Housing Complex Development Committee ki Mihut Singna Lenga ki Akanba Miyeng Sangbinaba Apil Tauraki Bagalunena Asuk Sanglaba Matamasi Hanna Power Yengbidaba Asida Pienda Wafamsu Power and Fongdoki Quarters the Labagi Tagi Lofam Topa Senpam di Lengang Amata Sitadana Ta Kuding Lawe Adabu Lady Yum Sing a
asigi phibam yengsindabi mathakta thaknanaba ising phawba phangdi haina mafam adugi miyamna pendaba kayasu fongdoknarakhi 1987 tagi ekhoi allotment isida leiba horabni nongmadasu yumsi lambisi repairing su lakte yum yuriba kairiba asisu nongmasu yengbiba lakte ising phawbasu ekhoi totigi ising phangba haibasi ekhoi ngasi phawba phangdri 30 years suramne adubu government of Manipur sina asuk matik ekhoi se like step mother treatment oina tobire sia hospital NIT leire ko moina lambi phasana sembire ekhoi ge langol game village su lambi su sembiba hore adu ekhoi ge khara corner da leiba langol housing complex se adum se neglect tobirak sida ekhoi se adum matik yam se warabagi awam se government the phongdok chaning bagi asmaina chongthorakpani every month se ekhoi run thibani adubu hojikti ekhoi se adum neglect tawrakramni na ranchu pining raktre Hoki ba saili singni tara homdoida mitei mayak ti supplementary test pass tawkraba candidate singna makhoi bu laliba September 13 phawagi manungda lengang na thabak pibiu haina taksiladuna wakan infamma mafamkre mitei mayak ti supplementary successful candidate association gi secretary ngangom ibom sana wafam asiga marilenana education minister ts radis yama masung minister and Biren Singada kayarak unaduna taksinkhre Lengang na lakliba tang kutra phawagi manungda thabakta onthoroktrabadi makhal makha kayagi khongjang sangsilagani suhaire loinena mahakna pass tawkraba candidate singasi es bar oiba yaungnarakle maramaduna makhoi bu thabak piba matamda shahi amadi B.Ed diet komthok piu haina su taksinki Kaisampad Laimazam Laikai Community Hall da Sathakiba Wakan Infamaduda All India Student Federation AISF Manipur branch ki president Laifrakpam Guni Sona Lengang na association asina taliba dimana si watuma matamda thabakta onthok piu natrabadi association asina sangsin ba khongjang singda AISF na su mapungphana sakot kan haina phongdoki Number 1 da maitai maye khanglaba supplementary pass tawraba miyo sing asi sarkar gi oiba loan gi damakta oja lobiyu 2013 da di koi sahi je yaraga thagibanina sahi relax tawbiyu aikoina thaba matamda bed diet haiba yaudabani bed diet komthok piu hairiba sing asi koi Antak lakliba September 30 ho manung dai koina pisan jagriba ai koina haijagriba sarkar hanjalanjana haijaraba wafam singasi yabiraktawa thabak oina onthok piraktawa taragadi koi gi hen nonganba October gi date 1 dagidi ai koi makhan makhya kaya gi khongjang changchan bai koi sem chaduna leijare Lakliba tarik mapan dagi hauraga numit tara marin subna ke krupat leiba athobi singi khobamda langban hai thabagi thoram pangthulakani haina UCM gi chirolamana khangalakle Prime Minister Narendra Modi ki Myanmar khongsat ki mangoinana India na Myanmar da pigadaba diesel thau pubatrak ani Myanmar ge official singda shinakre Mori da laiba Indo Myanmar Friendship Gate number 1 manak da laiba Land Custom gi office da pangthokpa asamba thoram mamada Numalia ngakbigani NRL gi senior CGM AK Bhattacharya Lusingba Mihut Singna Parami Energy Services Corporation Limited ki head Enso Winna Lusingba Mihut Kangbuda Sinakhi ngasi Sinakhiba diesel galo Lisingbari puba thau gari ani adu thahum supna India dagi Parami Energy na nomad diesel thau gari tara dagi kun fauba laugadaba khongthangi ahanba gari ne gari sinabagi thoromaduda maikai animakna Myanmar da India dagi high speed diesel pusinbagi matangda kupna wari sanakhi Wari Sanabaduda, Myanmar diesel gi kaithil sound alirabadi makha tana diesel thau piba ngamanabagi matang dasu khananaki. Myanmar is importing diesel from Singapore through the cargo shipment from the sea line. We got a contact from this NRA. We get the receipt from the top, this Tamu More border. We expect to up middle of Myanmar. So this upper Burma, upper Myanmar. So this area we can get from India. We are, as a trial run, we are sending now 2 tank lorries of 20 KL each. So these tank lorries will go enter Tamu today now after some time, and then it will go to Kalwe, from where it will be unloaded. Of course, in Tamu we will be unloading it to the tank lorries of Myanmar, and our Indian tank lorries will go back. So this is our first entry, and we think that there is a market for diesel in Myanmar, and India will be able to export diesel to Myanmar very soon.
September manga da pangthokadaba Anand Saturdasi ga mari lenana nimit asibo sanga sadaba nimit haina palon tawbi haina lamdam asida kundariba zen forupna serulamada miyam da appeal tawrakli sanga sadabana tamthiba lainatina kayadagi ngakthokpa ngami haiba wakhalon asiga lonena miyam nimit asibo sanga henba nimit haina palon tawbinaba zen bikas mandal gi serulamana pawjelakli How's matang saida break matang lawjage Manipur madi malinga tongan ba I paw single ne khoi break te gam tunan jarake impact news po mekta da lebiyo break matung da taran oksari how's khata ba pawda sengmai da leba Manipur State Hood General Amnesty Relievers Trust high naming thonba lanai loisang amana sieng agent uhengani haiduna mioi kayadagi yamlab senpham khongalamle namthak tawduna mioi amada lupali sing kundagi hauraga lupal lakh ama fawbagi sangda punna mioi Sani Taradagi, Sel Laura Matras, Asig Director, B. Kulasandra Saramabu, Police na Fakre, Seng Pigani, Haina Sel, Laukraga, Seng Piraktre, Haiduna, Loisanga Sida Sel, Pisilura Basingna, Sedul Kas, Morsa, BJP Manipur State General Secretary, the Wakalakpadagi, Tigat Lubada, Namtak, Tobani Haiba, Kanglakibane. Thodo Asigi Matanga, ACM, BJP Manipurgi, State General Secretary, Kwairapum Rovina, Fongdorapada, Miyamna wakalakpadagi nimit kharini gi mamangda loisanga sida chelubada trust asigi director gi kada trust asi Central Bureau of Investigation gi miyang makhada leibani haina tharamba thengnaki kamdongna miyamda seng phanggadabano haina hanglubada English ngama chamal humdra manga dagi hauna matam madugi Central Government na PDS gi makhada consumer shopkeepers sing hangdu haiba niyom lei State Government na Kupsinduna lakpani CBI da taksilaba matungda polam singasi agent singda phanganna bahonabani haina director na fungdoraki FCI any circle gi makhadani amuhai Manipur High Court ki makhadani amuhai haibadagi singnaduna thigatke director asina hairakpagi matung inna marilenaba singda hangnubada marilenati hairakpadagi namthak ne haiba khanglaki trust asigi mathakta mahak amadi sel pisilaba miyo singna FIR ama sengmai PS ta thangatuna ayangi thongda senaba sing serak pinanaba honagani hainasu fongdoki Honorable Minister Sri Karam Siam, Amadi Honorable MLA Haikam Dingo, Union Minister Oibiriba Sri Rambilas Paswan FCI gi Maki PA Sri Sanjib Hans ai wari sanajare aduna sigumba trust ka ekoi karigumba mari amata lainadi habagi phone recording aingonda leijari adugi mathakta makoina in association with FCI Northeast Haibanina Northeast ki General Manager Law Pairiba FCI gi Mr. akoi Lalit KR Mohanty ai wari sanajare masigi phone recording leijari adugi mathakta ekoi gi state sigi oibiriba Adani Mau Assistant General Manager FCI wari sana matamda ekoi sigumba trust siga mari amata lainade FCI na deal tawri bhasidi state government da khaktani haiba pochi leire aduna ngasidi Manipur da yamna chawba ekoi gi pukki karbar tawba adugumba phattaba geng khutpu ma tholaktuna ngasi chamna hingjariba leijariba sekmaida ngasidi thunglare asigumlaba phattraba singa se maru phangna muthatminasi Trust asigi namthak langda thuraba miyosina fongdorapada makhoidagi khongkat kiba sanpham sing amaga manade agent oiningba sing asigi inkholasu sei kungi oina miyoi amatana sujinaba yahandaba haiba affidavit ihanduna inkhol patagi xerox copy sing lauki deposit asigi mathakta trust asigi consumer shopkeeper haina thaba signboard sing miyoi amada lupali sing ani anida laihan ki haina paudamki sei asigi January thadagi hauraga Tangkak kayada sing pigani haina ngasi phawba thamduna laki agent oinaba receipt kakpa matamda FCI Northeast ki India gi dealer ni haiba nongmaibung nambam suthekta gi huidrom saning khombi gi ming sijinai masamak tinga si phawba loisanga sida lakti haina fongdoraki tungda loisanga sida sengmai PS ki personal sing laktuna makata na wahang pahong satanaba gi damakta khurai angom lai kai gi trust asigi director B Kulasandra madi loisanga sigi staff sing phagatki Hamu mamang da mu hai greba stop amana akhoi chiang si chingaga pora ga la abani tibagi kaino amada lei battalion amada chiang si chingaga lei de ka hai ba ko adang sum ma le bang so koin FCI godam ching si hangum da sigadi mari amta leina di adum hairak ba moi gadi mari leina di akhoi so adum haibadi aduga asomde la kadabni asomgi min aduni nan main daw leiba security exe simak nataba sigi tongan ba side amada NGO mana tawbani sigi makhaja da hoije lairaba singsi seng chak che khasi khasi ahongba moment pisi haibagi makhoi gi
डायरेक्टर मसामक कुंभी साइड लापीरगा सर्वे कया अमा तौर मतुंगदा हाइरिबा पोसे स्वाइन फंगनगदबनि मार्च एप्रिल अदाय बुकी मनुंगसिदा थबकसे लोइनमक पांथोकनी हाइबगी थाजबा अमगा लोइनना अखोइसे पांथोकिबने Child trafficking and child sexual assault haiba hiramda nomagi oiba khananabagi thorama Tenopal police station da pangthokre wa tanabagi thoramadu New Era Environmental Development and Society na child rights and yuga kusam naraga sinduna pangthokibane wa tanaba adu Manipur Commission for Protection for Child Rights member K Pradip na child trafficking scenario in Manipur state roles and responsibilities of police amasung Tenopal gi SP Dr. S. Ibom Sana gaps and challenges faced by police department in implementation of child rights haiba hiram singda wangangki tharomadu da Tenopal district ta lairiba police station sing officer amasung personal kayana saruyaki Singjamai police station ke manungsan laiba Singjamai singa mathak Zaman gas manakta paleldagi Ifal tamna haigalapa bus amada tonglapiniki amadagi WY tablet packet kuntramapan fagat kre thadwa singa se pungni pan taba matamda Ifal West CDO gi sub inspector Bikram Nalusingba team amana akangnaba pawm phangmadagi Ifal tamna haigalapa gari sing sector bada hariba polam singa si phagalakibani faranupi adugi mamingna TH Tingkho Sin hauki sahini phumari mapuroiba Lekhogam Sanil district ki manungsan leba palel SD Munjang dagine mahak hausi makha tabu wahang pohong nabagi damakta Singjamai police station da sinakre Miyam dagi namthak tawduna sel khaiba de senaba KCP gi mioi ama police na fagat kre mioi asi ngarang numidang waram pumanga makharum taba matamda Thawbal commando amasung tramapan sabasam rifles ki apuma team amana Sekmaijin bazar dagi fagat kibane Farbami adudi Laisram Tombishna Maitei Masagi Saini Pumatoi Apopaki Pini El Angau Sekmaijin Bazar dagine Farbami asi Hyanglam police station da makha taba case ki damakta sinakreari BJP Kundrapa Mandal ki President NG Iboyai Singh Party ki niti niyom ngakna satabagi damakta party ki membership tagi primary membership dagi suspend taunanaba BJP state office bearers in warep lauri hairi loinana Kundrapa Mandal ki vice president SS Nandu Singana president ki in charge na tau puragani haina su khangalakle international amadi national ki tongan ba film festival da mana phanglakraba PK films ki nangna kappa paksade Tears of a Woman had a film special screening ama Ras Bhavan utkre Ras Bhavan da pangthoke ba film adu special screening adu Governor Nasma Haptula yauna film gambaina na bamiyoy kayana sariyaki makhonmani mongsabana direction piba thongamba thoyangbana puthokpa 35mm gi cellular film asi English ni tara homdoi da puthokpa film ne Laikhidrabi Maharaj Kumari Binodin Devi ni iba waridi impam oiraga namkiba film asida Tonthoi Denina Singhba masak nairaba actor kayana mapung faba saru yari Napoy ni di angang malay hay ay angang masak sungkang khang din natin tino madu pilang mali ay ko khang din natapa khang galan ay ko khang nataka semin dase hey chiba matapa thoka matapa matana di hay mama lupa nang mama lupa to patay hey bayang mati to thuli ko ibu mo isi ta thaba ngam de sumo wa kan thaba ya sida kanani thaba na phataba ngam gani jana mi ya chibo Thasik anida thanga karangda singnaningai oiba mawongda sikiba tawrem ningol oinam ongbi tono misik matangda misi asiga marilin sengkaba JSC na sindana ngasi sagolman khulem laikaida miyawgi phamama pangthokre mifamaduda JSC asina laukiba warip singa dudi JSC asina sangsinba khongjang singda landam asigi civil society singna sawatpa government ka JSC ka yanaba ama poraktri fawba asibak sang laudaba fast track quota charge pisinduna Maraliba Singh Serak Pinaba government taksin mahaiba warip sing yauki Saite Academy amasung Manipur University Department of Dance and Music anina sinduna contribution of Laiharau in contemporary Manipuri literacy haiba hiramda literary forum ama ngasi pangthokre DM College campus manuda laiba Deva Literacy Center da pangthoki bathoram adu da resource scholar ahumna Laiharau bagi matang da iba papers sing pathoki Dr. A Radhamami Devina Manipuri site amasung Laiharau baga mailenaba jagoi da miyang ama haina mingthonba paper ama pathoki Dr. Laimim Subadrana
lai haraubada sagonariba ariba Manipuri Sairengi Sairol khara haiba hiramda paper paki aduga Dr. Khangembam Khonina lai haraubana anoba matamgi Manipuri site de piba khodol haiba hiramda paper paki Thoramadu Site Academy Eastern Region gi officer in charge Gautam Paul Manipuri language ke convener H Bihari Saknairaba Manipur gi aiba case Prakash amasung aiba kayana saruyaki September thagi anba free IKEA kem laliba tarik taragi ay pung taradagi namit umba pung taran te fawa sangai proda laiba Lions Service Center of Lions Club of Infal the pangthol lagani haina sirwa da kangalakli All Manipur body building ngapigani All Manipur Building and other construction workers welfare board ki makhada Assembly constituency home phugi workers union singi mihut singna saru yaduna apunma union ama ngasi semkhre All Manipur Building and the others construction workers welfare union haina mingthonba union asi siamaga mari lenana workers singi miphamama lamfial DC da leiba koranganaini holda pangthokre Anobu union asigi president when was laukraba es nimaishana lamdam asigi sinmi singi phangpham thokpa hak sapsana phangna board asina lakhotliba anoba khongthang singda union asina sawat kani hairi mahakna makha taraduna board asida register tawdaba All Manipur Building and others construction workers welfare union haniming thon malup amana ngasi pausi singda thanglakpa wafam yaningde board asina hana chana number level card singi mahuta smart card on thoktuna sinmi singi benefit mapung fana phangna ba hona ba sida yani da ba phongdorakpa laibakti bane smart card ta on thokpana worker listing hupumanga romgi hak matkadaba nati hak mapung fana phanganga da bani haiki Nauna sem kiba union ase politics ka hiram amatada marilenadi workers union masel hunabagi mahuta punna faminaduna afapata tanaduna sinmi singbo sakhotna ba hona minasi haiki ngasi Manipur Building and other construction welfare board na all Manipur gi waiba kendra hompuji da leiba union jinggi apunba amaga loina na ngasi athu bagi oina All Manipur Worker Building and other construction welfare union kobama semaga hariba Manipur Building and other construction welfare board ka khusam narga Manipur da hariba labor jing sigi waiba kana ba thok thorum sing se punna paikhat minnabi pandam da ngasi meeting asi pangthokpani Coordinating Committee of Recognized Private School Manipur amasung Sersambu District Private School Manipur anina ngasi pangthokiba infamda the Manipur Private School Registration and Regulation Bill sunitaratorate pu amhanna laingakna yengsinbinaba haijaba haina warep lawri haina sirlamana khanglakli Lawmi singi oiba interstate exposure visit ama ngasi additional secretary Suhel Akhtar na lamthakre Agriculture Technology Management Agency gi Sedang makada siliba Lawmi singi exposure visit adu KVK Kamrup Horticulture Research Station Kahi Kusi amasung NRCP Rani Guwahati ga ngasidagi hauduna September 4 phawba chathagadaba khongsetne Satkadaba khongsetne khongset asida Imphal East Tamelong amasung Sersambu district tagi Lawmi sina saru yaki nakalamuramda ngasi Agriculture Directorate Manipur Small Farmers Agri Business Consortium na sinduna program on empowering farmers haiba hiramasida nimit nini gi oiba sensitization program amasu ngasidagi haudokre Wango Higher Secondary School gi hauzik watun ladiba oza singa se education aids amadi lengak na athum matamda hablak trabadi hauzi SSUM amasung mahiru singa punna sangsilaba khongjang sing asidagi hena kanba khongjang sangsilagani haina serlomada amuhana khangalakle Lamjing ba Management Services Private Limited ki miyang makada sangai mat na sinuna financial literacy ki matangda ngarangdagi satharakpa Kanenabaki Toromadunga solution cre Classic Hotel the Pangtokiba Toromaduda Lamjingba Management amasung Bank Miyakayana Yaki Toromaduda Lamjingba Finance ki Managing Manager TS Kumar na Fongdokibada Company Siki Makada Lamjingba Finance Shopping Mall Cab Services Real Estate amasung Dairy Industry Yauri Hariba Singa Sigi Tamakta Miyoy Satret Tatabak Pigani Hainasu Fongdoki Lagliba September taruk langban gi tara manga ni pan manumita gi September kun langban gi kunthani pan fawba sei asigi langban sarata mamasung haisoi katpa gi thoram sana konungi utra sanglel da pangthokani haina lebak miyam da khangalakli hauzik sanabagi paw
Meghalaya football team national sub junior football tournament mafam ama kan mangamkre Northeast zone sub junior boys NFC football tournament ki ngasi sanakiba group B gi aroba league match amada Meghalaya football team na Manipur team panjal ama sino da maithiba piramlaga national sub junior football tournament mafam ama kan mangamkibani All India Football Federation gi makada All Manipur Football Association amfana sinduna sathariba football tournament sida India gi Northeast state sing de lakpa team taruna saru yari Manipur gi team na mighty duna national football arena da mapamama kanba ngamkhidaba asida football masana bu pamjaba mieng tariba miyoi singda cha khayada lamdam asida gi football masana si mutkigadra haina mipai bu fongdoknaki Infalis District Football Association Miming Makada Aba Ketrigaw Sanabong ngasi sanakiba nahakpum apabi Memorial 3rd Division Football League Tournament case DC Komito ke sanaroi Ariwas Khana Panjal ani aduga Muhammad Ali Khan Panjal amaga sanduna Saipo FC Hekama Palbo Panjal ahum amada mighty PK Football Association asina sinduna sanabong asida ngasi sanakiba Ngangkham Boboy Memorial 2nd Division Football Tournament na Maghu Hatana CSC Chanungbu Panjal ahum anida maithiba piba ngamki sathariba league football tournament asigi hayeng makha taba league amam matching sanaragani Imphal is na under 15 boys under 17 girls amas under 17 boys ki state level Jawaharlal Nehru hockey tournament ki champion oba ngamkre ngasi Directorate of Youth Affairs and Sports Sinduna Kumal Lampak Hockey Stadium the Sanakiba under 15 boys ki final da Joy Hind High School Imphal Isna Sharangpat High School Thaubalbu Yamal Lakshana Panjal Tara Amada Maithiba PK Sathariba Hockey Tournament sigi under 7 girls ki final dana Joy Hind High School Imphal Isna Nongsup Imphal Sagol Tongba High School bu Imphal West pa Panjal ani amada Maithiba Pibangam ki under 17 boys ki final dana Joy Hind High School Imphal Isna Nongsup Imphal Sagol Tongba High School bu Imphal West bu Panjal Mari ahum da Maithiba PK Sathariba Hockey Tournament sigi ngasi sanakiba Loshinba ki Thormaduda Yas ki Joint Director Case Pramodam Imphal West District ki DYASO NG Motilal ga loinana Department sigi masak nairaba miyoi kayana saru yaki Sathaki Hockey Tournament sigi makumatang taraba Tim Singda Manamatumsu Kusinaki Hausi Arubada Moriba Paman Pizari Lagli Income Ifamda ILP bill passed over the Bani meet of the Bot Lemon Mamasung Hadahan Yaroi Haibagaluna JC LPS ke Kongjang Sangsin Bahokre Manipur da leriba pur khudimak na yagada ba yelomi kanana bill ama siamna ba honari haina se minister Nongthom Birena Fongdokre Kuki Lalul Singawari Sanabag interlocutor Oriba Dinesh Sarman Pongdo Namba Wafambo UCM na akan mamongda kandem taurakli Awanopol lamdam da ahan bo ngasi Zenimsta Dental Institute hangdokre state salaiba medical institution singda dental college laiba ahan institute hoire Amasung spiritual leader Dalai Lama Yauba International Peace Conference Lalib October 3rd Manipur Yumbu Oiduna Pangthonagani